Manipur gi apunbagi saktam thugaiduna tonganba legak ama lehenlaba khonariba Kuki MLA taragi mathakta action lokhanaba Imagi Meira na Chief Minister Governor BJP Manipur Pradesh ki President yauna pisinkhiba memorandum gi paokhum numit humni fawbagi manungda piraknaba khangalakle Imagi Meira na phongdokhiba press meet amada loop asigi convener KS Sujata na hai Manipur dagi tonganba separate administration lingnaba dabi tawriba Kuki MLA taragi mathakta action lokhanaba Manipur gi Governor Chief Minister, Chief Secretary, Prime Minister, Manipur Legislative Assembly ki Speaker amadi BJP Manipur Pradesh ki President da pisinkhiba memorandum adugi paokhum lakliba thangja numit fawbagi manungda leingakna pigadabane Karigumba miyamna hangliba wahang asigi paokhum pidana makhatana tumina leisilabade karigi Kuki MLA tarada action lokhatribano haina miyamna lengak asibu yamna lana lokhragani hairaduna lamdam asida thokliba irang asina tha taruk taret faraklaba fawba warol ama purakpa ngamdaba amade irang asibu thoonbada chauna saruk yariba Kuki MLA taragi mathakta action lokhataba haibasi yamna laibak thebani haike Maangna makhatana hai lengak asina tumina leisinaba asida miyamna saurakpada miyamda lengak asina warofam thokte lengak asigi mayek sengdaba miyamda khanganbada tumina leisinbagi hainabi asina miyamda hena wahanbagi masak ohele lengak ki thawong asina aina miyamda lengak asiga miyamga tongan ba amagum oina uhalle hairaduna lamdam asigi miyam hojik wabana kham thengle lengak asi miyamna sembane maram asina miyamna hangliba wahangi paokhum pifam thoi haina phongdokke kiba koi thaje ki bache letter adugi reply do numi humni ki manungda khara piyu haidana akoi gi Imagi Meira dagi ima sinde loinana sarkar pairibi riba akoi gi party president oibiriba akoi gi Manipur ki governor oibiriba amasung center gi chief minister prime minister aduregi center gi akoi gi party president haitara jeninanda magi mafam da ju thaje ki hai basin sida reply sin numi humni bokki manungda pipirak pa haidana akoi Imagi Meira dagi request tawjebani adu sida pipirak tragadi kaigumba sigi replies na pirakte khalagadi sarkar se sena koi lana thabak tawrabra haibado praja miyamna urani haidana hek horpadagi hauna miyam thuna mangna lawri akoi gi MLA tara se karigi damakta lothokri no karigi damakta punishment pi dibno haibase masi bauta tha taruk tare changsala bas bauta karigumba paokhum amata yawde apana pambadi tasena lothokpa yai natraga lothokpa yade chumi natraga lale haibado praja miyam di anta hanba madarka oiba praja miyamna sahonba haibase se akoi no pai akoi gi sarkar pai ba kangu center da harakta wafam akoi state na harakta badagi praja miyam se mai hobone ba marandi no gi mi selakpa no gi mi mangselakpa landi leptri bozi boba enable CM dom tholaga city center attack ni atuni adane mo harani center attack wala mo lai ba force miyam sina mo thingna han be aidana defense to ba do be yaro do no ba akoi gi chai su lai ba da oina awa ba ta tara leina ba ni na madu puna mak ta gi akoi na ran phone se changelaga mai gi office beer da lo thinjeru bani